Ma'am Krumjari Domning Biribus Impact News ni Impact Reporters the Tram Noseri Maharashtra State Capital Loriba Mumbai dengan COVID-19 positive case listing Tramatu Hena Tinaduna Hoji Leba Asina COVID-19 second wave ki oiba khudong sadaba ma mayok nariba asi manungda state asina nongmada khwaidi COVID-19 positive case thingnaba state oikre state government section tharang oina state capital asida weekend curfew haibadi irai numit ki numidang pung 9 dagi hauraga ningthokaba numit ki pung 8 fauba akan mongi night curfew sathanaba khangan kre leba asigi oinasu ngarang nomaijing numita COVID-19 positive case listing marfutra humdai ga chani ga nifung mapan thingnaduna chahi asigi oina COVID-19 positive case khwaidagi yamna thingnaba numit oikre leba asigi oina COVID-19 second wave ki na pirak leba khudong chadaba loinana COVID-19 vaccination program ama chathariba asiga mari lena prime minister Narendra Modi na chair lauduna cabinet secretary principal secretary amadi health secretary yawwa high-level meeting among ngarang phamkre Manipur government gi oinasu private amadi public health care center singda lehauga mari lena OPD de lakpa anaba khudingma tangai fadana COVID-19 test tawdebani haina khankre lengang piribo order si khudakta pangthokna nabasu mari lenaba authority singda khankre haina sina bakatari Chhattisgarh Maosingi attack punna security personnel kunganithoi sire haire thodok adu Chhattisgarh gi state capital Raipur dagi kilometer samri rom lapna leiba Bijapur district ta mathau tawriba security personnel kunithoi ngarang Maoist na maikai ahum dagi chatharakpa landa da sikhibaga loinana amana mafam khangdana leiri ngarang athengba phawda security personnel manga siraga ataina thiba khangdana leiri hairambani adubu ngasi ayuk Chhattisgarh gi director general of police Ashok June na phongdor khugibagi matungina ngarang chatharkhiba landa aduda Sikiba masing nipan sure haina phongdokre naksal sing na maikai ahumdagi chatharkhiba landa aduda security personnel Nepal sikhi haina DGP na phongdok labasu atopa pawgi likhun singna sikhiba masing konithoi sukre atopa amana ngasi ayuk phawda thiba khangdana leiri haina phongdok